Illegal immigration na thokliba demographic change thengna high level committee semra senten ayapa pikre report ain kaina sangsilagli illegal immigrants na maram oiduna leba asida thokliba demographic change asibu high level committee ama semduna thengna bagi damak Narendra Modi na Luchingba Center lenga cabinet ki mifam na warep lokre haina leba asigi National News Agency kian report tawrakli tuan news agency kiana tarokli report singa sigi matung ina leba asida illegal immigration maram oiduna thokliba demographic change asima yokna ba high level committee ama semna ba Narendra Modi ki Council of Minister ki mifam na lokhiba warep asi August 15 Independence Day thoramda Prime Minister Narendra Modi na leba asida ain kaina sangsilakli illegal immigration na leba asida thokliba demographic change asi thingna ba hona ba tangai phade haina phongdokhiba dugi matung ina hairiba warep asi lokhibani hairi ningsing ba yaba Independence Day gi thoramatu da Prime Minister kanagumba kangluk pharana yam haisingna transparency amadi makhada ain kaina sangsilaktuna leba asi demography da ahongba kya thokli hairibi illegal infiltrators singasina leba asigi leizariba tribal miyam bulana lamjingduna makhoi lam niyam lana khopsingduna leba asi demographic change asi thoganmani maram aduna illegal infiltrators singna ain kya leba asi sangsilaktuna leba miyamda piriba saking asi thowandana ba lenga ki mekedigi mathau taba khongthang pekhat patangai phadi haina phungdokhibani asidanatna Narendra Modi ki handak Manipur yauna Assam Mizoram da lakhiba nominini gi oiba awang nongpo ki khongchat adu India gi hingam kai paring da leiriba border state sing da thengnari ba demographic census asi thengna ba hona ba tangai phadi haina Assam na pangthokhiba miyam gi mifam amada amuhana Prime Minister Narendra Modi na phungdokhiba leikhe report asina makha taradun ha illegal immigrant na leba asida thokoliba demographic census asi high level committee ama semduna thengna ba Council of Minister gi mifam na lokhiba warep asi tha asigi tarada pangthokhiba cabinet gi mifam na warep lokhibane haidi cabinet gi mifam adura demographic change thengna ba gi dama high level committee ama sembagi matangda maru oina masa khaina khanna matung high level committee semer ayaba pikhibane haidi high level committee sembagi matangda athupa matamda lenga ki mekedigi official notification thoklaba matungda committee asida kana yaugani haibadu lapthokani hainasu pawmuna makhatari thazaba yaba source amaki matung ina committee aduda tuan state singi maru ebe security officials singi saruk yagani haidi India lenga na nauna semgadoriba high level committee asi maru oina India gi ngam khai paring da leiriba ngahak leitana security ga mari leinaba pamdaba thodo wathok kya thokliba board state sing da maru oina thabak lokhat kani hairi nakala marom da hokiba August tha da New Delhi da pangtokhiba vibrant village ki program Home Minister Amit Shah na leba asi gi ngam khai paring da honglakliba demographic challenges asi ningthina plan tawraba matungda thogolakmani maram aduna hairiba state sing adugi leiriba chief secretary amasum security gi makok thongbu official singna leba asigi ngamkhai paring mikup na hom singna ngak senduna thamnana ba akhanaba thorang pekhatna ba khankiba su lekhrabani Russia na Ukraine drone amasum missile kaya gi attack sa thakre miyahum sikre kaya mana sokre Zelensky na Trump ko unagadawri Russia gi maikaidigi ngarang Ukraine da masingyamlaba drone amadi missile ki attack sa tharaktuna miyahum hatkibaga loina kaya man asu open nanghankhre misam leiba yum amadi building kya akai toy nanghankhre Ukraine gi president Volodymyr Zelensky nang ngarang phungtu rakhibada kumja English ngani ga kungani thoi gi February thadagi Russia na landarakpa duna maram oiduna haujuk phaw left triba si diplomatic weba hiram kya waroshin prona bo honorable sungam dana leidi hiram masigi matang magna USA gi president Donald Trump ga lakli ba seol sida unaragan hadi ngarang Russia gi mekedi gi sataraki etega du misal nifu amadi drone songa ga mart furong gi mekedi gi infrastructure misam na salaiba factory sing amadi yumtab mafam singda target tarokhibani Ukraine gi Air Force ki mekedi gi puna drone songa ga yankhai gi nithoi amadi misal kunthra ga mathoi kap thabangam khi haina phungdorakli attack sing adu Ukraine gi tuan mafam singda sathrakibani Dnipro city gi misam kya apartment building amada misal ama sum cluster bomb taslakuna mafam adu miyo ama sikhibaga loinana kunga taruk suwanki center na Iran gi waroisin purakpa ngamdabagi maram karigino Manipur gi miyam le sin ko ki zauna ra ko terrorist yeng liwa akhaba mi yeng loina miyam budrak ki langna thuwana ba hona beleptri drak lalon ba ma di popi thabe gi thabak sing leptna sa thabaga iroina Manipur gi apun ma saktam thugaina ba hona ba leptri makhoi sing asina yellow mimi te amasum naga sing bu yekna bani haina lobu gi iroina na awu ba mafam da hat patupa national highway thingjin ba yauna lisang sina sa tharaki ba crime sing thingna ba India government na hotna ra ba su control ngam da ba digi phibam da leiri
illegal immigrants sin kuki jau narco terrorist na mitay amasum nagasing ki mathakta mapanggal laina singnaba ngamlakliba si kari maram gi no haiba tarabadi makoina Indo Myanmar border amari Bangladesh na singmangam khaidigi param kaina ising isagum lepa leitana sangsilakpada India government na thingna bahona bagi mohon makoi sing bulli sangsina free thadoki bedagini makoi sing aduna singi tuan tuan mafam hanjinba mafam sing yauna mite amasum naga sing area da khunda laita sinduna lan gi poram yalakhiba du mapung pharakhi bedagi separate administration ki demand landa ba horakhi bedagi lakna phana bangam da phibam da lerakhi ba slep thibani illegal immigrants in ko ki jau narco terrorist na hoki ba sahi english ngani ga kun go humdoi gi me hum digi khanghodna mitai miyam ki matha landa rakhi ba matam da India government na matam sana lakshana na ba hona bigi mohot makoi singa dubu security force na ngak sen ba punna mitai da nomai kapsin mina ba madi lanban bunker phau samina ba security force gi mitmang da mitai sing pha ba madi hat bigi thabak sa thaba da yeng dunu laiki ba thawdok sing masing thingam da na thokre koki singi landa sigi matang state lenga na suda leiba amadi khulai pai koki militant sing adu terrorist ne haina assembly the worep lo bolekre loinana show extension tawdaba yauna war on drug ki lanjang sangsin ba popi thaba umang sing kok thok tuna anobu khul sing sengbat pe yaroi habegi thabak sing war footing da state na lokhalakpa amadi mitop sing khandokna ba NRC sta na hanana ba thabak lokhalakpa digi illegal immigrant sin koki jogi miyoi sing na makhoi gi panam phangba ngamlaroi habegi khwai digi asaubi oidana mitai miyang gi mathakta nomai chindul onchindun war crime se thaba horakibani landa asida mapalam gi khutjawi makoina aerial attack se thaduna drone dagi bomb thada bamadi misal attack se thaduna tamthiba mihat chathari haiba miyam gi khulao du gi ona tainabada India government gi lusing basing gi makai digi landa asida mapani khutjawde irang asi mite emasung kuki kanglu ani gi marakta thokpa isam sam irang ni nakalani gi marakta puna phaminaraga warishin purakani haiba romda miyeng thamduna wari sanabagi thabak sing chatharakiba duna warishin purakpa ngamdan lairakhiba sahi ani mapung phajingkhre haujik su irang asi gi warishin purakpa gi makai digi lapna leibadagi watho asi line lawu yadaba watho oirakli koki MLA tara yauna koki kanglu ki miyam na makhogi separate administration ki demand phangdriba phawba khongjang handokloi haibigi phirep hena sesinankhre national highway free movement yahandaba amadi buffer zone gi ngamkhai ngak sienbigi akanba khongjang satharakibadagi oirakliba phibam asigi waroisin purakna ba hotnariba India government na waroisin purakpa ngamloida ba lairabadi apunbagi saktam ngak tun lairakhiba mitai khunja miyamda naramdam gi apunba saktam ngak sanaba free hand tharabadi illegal immigrants sing laksin ba ngamgani thajai India government na geopolitics ki lalong man ba thaksil satharakiba yonglei merei nai ba wail gi modbungda Manipuri mitai lon ngang luba naga phaw ko kisina frok kibagi wathok lerakli bis mitai amas naga sing ki mathakta makhoina laire habagi khudamni masi line na lobu yaroi koki militant singna Manipuri mitai lon ngang luba naga phaw phu ba horaki bas lamdam masi ki miyam gi mathakta makhoina laibagi thaksilni thawang asidu yellow mi singna tumina laifam thokti Tentang usum na miyam thamjaram ge duga hausi koina di miyam paus matang se lusinjarage masum makata ba anoba update miyam pun ngamina sena channel sigi mekedi gi miyam phamda makatan thamjari